ꯍꯥꯏꯗꯣꯛꯇꯕ ꯀꯌꯥ ꯑꯃ ꯂꯣꯠꯂꯤꯌꯦ ꯃꯔꯝ ꯍꯪꯒꯅꯨ ꯂꯣꯠꯂꯤꯕ ꯑꯁꯤꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯑꯃꯈꯛꯅ ꯑꯁꯨꯝ ꯑꯣꯏꯍꯟꯈꯤꯕꯅꯤ ꯅꯪꯅ ꯅꯠꯇꯦ ꯅꯁꯥꯅ ꯅꯔꯥꯜꯗꯤ ꯁꯤꯒꯅꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯩ ꯅꯪꯒꯤꯗꯃꯛ ꯁꯣꯏꯗꯅ ꯅꯃꯥꯡ ꯊꯥꯗꯨꯅ ꯂꯦꯞꯄꯛꯄ ꯃꯤꯀꯨꯞ ꯑꯃ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯔꯝꯃꯨ ꯑꯩꯕꯨ ꯅꯪꯅ ꯃꯤꯀꯨꯞꯇꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩ ꯄꯟꯊꯔꯣꯏ ꯊꯤꯡꯂꯝꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯝꯕ ꯄꯨꯝꯕ ꯑꯄꯟꯕ ꯂꯩꯇ ꯍꯥꯏꯈꯤꯅꯤ ꯇꯥꯛꯈꯤꯅꯤ ꯎꯠꯈꯤꯒꯅꯤ ꯉꯥꯏꯁꯤ ꯃꯇꯝꯗꯣ ꯉꯥꯏꯔꯝꯃꯨ ꯃꯇꯝꯗꯣ ꯑꯩꯅꯁꯨ ꯅꯪꯅꯁꯨ ꯑꯣꯐꯦꯂꯤꯌꯥ ꯀꯣꯂꯦꯖ ꯍꯜꯂꯛꯄꯅꯤ ꯃꯈꯣꯏ ꯂꯩꯀꯥꯏ ꯂꯝꯄꯥꯛ ꯃꯅꯥꯛꯀꯤ ꯂꯩꯔꯛ ꯃꯆꯥ ꯂꯩꯕꯗꯨꯗ ꯂꯥꯛꯏ ꯊꯪꯅꯔꯤꯕ ꯑꯋꯥꯡ ꯂꯩꯀꯥꯏ ꯂꯥꯟꯊꯣꯛꯂꯒ ꯇꯥꯕ ꯂꯩꯔꯤꯕ ꯊꯣꯡ ꯑꯆꯧꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯃꯁꯛ ꯈꯪꯕꯒꯨꯝ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯎꯏ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇꯅ ꯃꯥꯅꯁꯨ ꯃꯁꯛ ꯈꯪꯕ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯃ ꯂꯦꯞꯂꯤꯕꯗꯨꯁꯨ ꯎꯏ ꯏꯅꯛ ꯅꯛꯅ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯍꯦꯛ ꯃꯅꯥꯛꯇ ꯊꯣꯡ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇꯅꯤ ꯂꯩꯔꯝꯃꯤꯕꯗꯣ ꯑꯁ ꯃꯥꯏ ꯅꯨꯄꯥ ꯎꯅꯕ ꯎꯈ꯭ꯔꯦ ꯀꯥꯏꯅ ꯑꯃꯨꯛ ꯏꯃꯥꯗ ꯄꯥꯎ ꯇꯝꯂꯛꯇꯧꯕ ꯅꯨꯄꯤꯅꯤꯅꯦ ꯇꯟꯈ꯭ꯔꯦꯗ ꯑꯩꯗꯤ ꯃꯈꯣꯡꯅ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯄꯗꯣ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯇꯥꯔꯛꯏ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤ ꯇꯞꯊꯗꯨꯅ ꯍꯥꯏꯔꯣ ꯅꯪ ꯑꯄꯥꯝꯕꯗꯣ ꯀꯩꯅꯣ ꯑꯄꯥꯝꯕ ꯍꯥꯏꯔꯣꯕꯣ ꯑꯩꯗꯤ ꯅꯍꯥꯟꯅ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯏꯕꯥꯅꯤ ꯆꯥꯟꯅꯗꯦ ꯆꯥꯟꯅꯅꯕꯒꯤ ꯃꯔꯝꯁꯨ ꯑꯝꯇ ꯂꯩꯇꯦ ꯆꯥꯟꯅꯗ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯆꯍꯤ 5ꯁꯦ ꯈꯪꯅꯔꯝꯃꯤꯕ ꯑꯗꯨꯗꯤ ꯅꯪꯁꯤ ꯑꯩꯒꯤꯗꯃꯛ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯒꯦ ꯍꯥꯏꯕꯒꯤ ꯁꯨꯝ ꯌꯦꯡꯕꯅꯤ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯈꯖꯤꯛ ꯈꯣꯟꯗꯨ ꯀꯜꯂꯞꯅ ꯑꯩ ꯅꯪꯒꯤ ꯀꯩꯗꯧꯗ꯭ꯔꯒꯦ ꯍꯥ ꯅꯪꯅ ꯍꯥꯏꯕꯗ ꯇꯧꯔꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯦ ꯍꯥꯏꯔꯐꯥꯎ ꯅꯪꯅ ꯅꯪ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯈꯤꯅꯤ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯐꯖꯅ ꯍꯣꯡꯁꯦ ꯍꯥꯏꯕꯒꯤ ꯑꯩꯅꯁꯨ ꯉꯥꯏꯕ ꯅꯠꯇ꯭ꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯕꯥꯅꯤ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯁꯦ ꯀꯩꯗꯅꯣ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯂꯩꯕꯗꯤ ꯉꯝꯃꯣꯏ ꯑꯩꯒꯤꯁꯨ ꯊꯕꯛ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯕ ꯄꯥꯝꯃꯤ ꯂꯨꯍꯣꯡꯉꯒ ꯑꯩ ꯑꯍꯜ ꯂꯃꯟ ꯌꯦꯡꯉꯒ ꯂꯩꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯌꯥꯏꯐꯕ ꯑꯣꯐꯦꯂꯤꯌꯥ ꯃꯃꯥꯏꯗꯨ ꯈꯪꯌꯦꯡ ꯌꯦꯡꯈꯠꯂꯤ ꯌꯥꯏꯐꯕ ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨꯃꯗꯤ ꯇꯤꯡ ꯁꯣꯛꯏ ꯑꯣ ꯂꯨꯍꯣꯡꯉꯒ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯀꯣꯜꯂ ꯂꯩꯍꯧꯅꯤ ꯑꯩꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯈꯤꯅꯤ ꯁꯤꯅꯤꯅꯦ ꯅꯪꯅ ꯍꯥꯏꯁꯦ ꯍꯣꯏ ꯑꯩ ꯑꯗꯨꯗꯤ ꯉꯝꯃꯣꯏ ꯑꯩꯉꯣꯟꯗꯩ ꯀꯌꯥꯝ ꯍꯦꯟꯕ ꯅꯨꯄꯥ ꯊꯦꯡꯅꯔꯒꯦ ꯅꯪꯅꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯋꯥ ꯉꯥꯡꯉꯤꯁꯤꯕꯣ ꯅꯣꯏ ꯏꯃꯥꯅ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯏꯕ ꯅꯨꯄꯥꯅꯣ ꯁꯦꯝꯃꯩꯗꯨꯕꯨ ꯂꯥꯡꯂꯦ ꯂꯥꯡꯂꯦꯟ ꯌꯥꯏꯐꯕꯒꯤ ꯋꯥꯗꯨꯗ ꯈꯨꯝꯕ ꯉꯝꯗ ꯌꯥꯏꯐꯕꯗ ꯌꯦꯡꯂꯛꯏ ꯑꯩꯅ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕꯩ ꯑꯣꯏꯔꯦ ꯅꯪꯅ ꯊꯥꯖꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯏꯁꯦ ꯅꯪ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯈꯜꯂꯤꯅꯣ ꯑꯩꯅ ꯌꯨꯝ ꯊꯣꯛꯂꯛꯏꯁꯦ ꯅꯪ ꯎꯅꯤꯡꯕꯩꯅꯦ ꯍꯥꯏꯕ ꯐꯥꯎ ꯅꯪ ꯈꯪꯗ꯭ꯔꯣ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯌꯥꯏꯐꯕ ꯅꯪꯁꯨ ꯊꯕꯛ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯐꯕ ꯑꯃ ꯌꯦꯡꯉꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯏꯕꯥꯅꯤ ꯌꯥꯝ ꯆꯥꯟꯅꯗꯦ ꯂꯥꯡꯂꯦꯟ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯌꯥꯏꯐꯕꯅ ꯃꯈꯨꯠꯇꯨꯗ ꯇꯥꯞ ꯐꯥꯏ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯍꯟꯅ ꯌꯦꯡꯉꯝꯗ ꯆꯠꯈ꯭ꯔꯦ ꯌꯥꯏꯐꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗ ꯉꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯍꯧꯏ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯎꯠꯇꯦ ꯃꯥꯏꯊꯣꯡꯗꯨꯗ ꯀꯔꯤꯃꯠꯇ ꯑꯍꯦꯟꯕ ꯁꯛꯐꯝ ꯎꯗꯦ ꯑꯣꯐꯦꯂꯤꯌꯥꯗꯤ ꯇꯧꯅꯔꯤꯕ ꯄꯨꯝꯕ ꯎꯍꯧꯔꯕꯅꯤ ꯂꯦꯞꯂꯤꯕꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯌꯥꯏꯐꯕꯗ ꯌꯦꯡꯂꯤ ꯋꯥꯁꯨ ꯉꯥꯡꯗ ꯎꯊꯣꯛꯇꯕ ꯌꯥꯏꯐꯕꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯑꯋꯥꯕ ꯈꯔꯗꯤ ꯎꯏ ꯃꯥꯅꯗꯤ ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯒ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯅꯤꯡꯂꯕꯁꯨ ꯃꯥ ꯃꯗꯨꯒꯤ ꯍꯛ ꯂꯩꯇꯦ ꯂꯩꯁꯅꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯅꯤ ꯐꯃꯨꯡꯗꯨꯗ ꯅꯤꯡꯊꯤꯅ ꯃꯁꯥꯗꯨ ꯐꯩꯖꯨꯞꯁꯨ ꯄꯤꯔꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯩꯁꯅꯥꯗꯨ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯌꯨꯝꯗ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯌꯧꯔꯛꯏꯅꯣ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯃꯅ ꯊꯣꯡ ꯍꯥꯡꯂꯒ ꯆꯪꯉꯛꯏ ꯍꯧꯒꯠꯂꯕꯣ ꯏꯃꯧꯕꯣ ꯑꯩꯒ꯭ꯌꯥꯁꯤ ꯑꯩꯕꯨ ꯌꯨꯝꯗ ꯏꯕꯨꯡꯉꯣꯒ ꯍꯜꯂꯛꯃꯤꯟꯅꯕꯗꯣ ꯅꯪꯕꯨ ꯈꯪꯍꯧꯗ꯭ꯔꯕꯣ ꯅꯪꯗꯤ ꯇꯨꯝꯈ꯭ꯔꯦꯅ ꯀꯥ ꯃꯅꯨꯡ ꯐꯥꯎꯕꯅꯦ ꯏꯕꯨꯡꯉꯣꯅ ꯄꯨꯔꯒ ꯇꯨꯝꯍꯜꯂꯝꯕꯅꯤ ꯂꯩꯁꯅꯥ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯉꯥꯡꯁꯤꯜꯂꯛꯏ ꯂꯩꯃꯁꯨ ꯃꯨꯟꯅ ꯃꯃꯧꯗ ꯌꯦꯡꯉꯤ ꯉꯥꯏꯈꯣ ꯑꯩꯒ꯭ꯌꯥꯁꯤ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯂꯩꯁꯅꯥ ꯃꯅꯦꯝꯗ ꯌꯦꯡꯂꯛꯏ ꯁꯦꯡꯅ ꯍꯥꯏꯌꯨꯀꯣ ꯅꯪꯒ ꯏꯕꯨꯡꯉꯣꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯤꯗꯨ ꯂꯩꯅꯗꯕ꯭ꯔꯣ ꯂꯩꯁꯅꯥ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯃ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯕꯣ ꯁꯤ ꯑꯩꯒ꯭ꯌꯥꯁꯤ ꯇꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯑꯩꯒ꯭ꯌꯥꯁꯤ ꯍꯥꯏꯌꯨꯅꯦ ꯅꯃꯧꯅ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗ ꯁꯦꯡꯅ ꯑꯩꯒ꯭ꯌꯥꯁꯤꯒꯤ ꯃꯐꯝꯗ ꯇꯝꯖꯒꯦ ꯏꯀꯥꯏ ꯍꯪꯒꯣꯏ ꯑꯃꯠꯇ ꯌꯥꯎꯗ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯌꯨꯀꯣ ꯂꯩꯃ ꯃꯃꯧꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏꯔꯛꯏ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯂꯩꯁꯅꯥꯗ ꯍꯥꯏꯌꯨ ꯃꯈꯥ ꯇꯥꯎ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯤ ꯂꯩꯁꯅꯥ
mamai nontaduna aigase aina yambongbu khanjaba nungsijabadi ngasi ngarang khak nate matam kayagi mamangdagi yambongbu adumak aigi thamoida latuna lakpani adubo aidi nupini mafamda nongmata aigi oiba wa amukta phongdokjagide chahi kaya ama unakidraba tung aigase aibu imau oijagena haiba lakpado phao aidi tasengna aigase bu yambonggi apokpi oiramgani haibadi khangode aiga lohonggadoriba borse yambong oiramgani haibasu ai khangde adubu laibakna sum thengnau haina tambiramlaba mikupsida namauna yambongdagi minungsidagi hena atai ahenba iphamda sengna pitre wahai singdu sum hairakpana tumina ngahak amugle mamit ani dudi ayengba amada yengladuna laisna ngahak tumina leiramaga mamit ani dusu ngangsilaktuna khonjel dusu piksen khiduna makhatai aigase namose yama tikchadabra yambonggi kana ama khanjaba ningjaba leirabadi asumna lohongbase honglamdabana hena pai leima mamaugi akonbagi wahaidu tabada thamoida nungaitaba ama phaure magi hek machana asumna migi machanupi sida loinaramiba mawongsi mangakpasu phawe adubu wari singsina macha mamaugi tasengba mari sidi khangba ngamle leima makha tare natte mabu nangonda nongmata atopa wa amata haidabrani bema haidi aigase karino ne mana tawriba mawongsibo as aigase yam sauningida mapa lawdanane machina suk yamna lumisibu karigino ne sese aigase wa haigese wakhal nungaitaba khanganuko nangina puroibagi matau mawong honghanba ngambadi nangina khutale nupi oirabadi madu haiba tai nupa makhoina leithokdana kayam kuina leithokani adugi mahutne nangi ngamjabi upai tawduna manak naksinaba hotna nong phadoksu magi station da chatluba yai magi maram oiba thabak pumba nangna saruk yabada madu tadane nangondagi mai leiraga chenba gai mamabu wakhal chauthoknaba hai leimadu adubo marakta chamamnaba kharale leimadu kari karamba wano haibadi ma mamauda wadu kangthoktre mamauga puna chak chaminaraba tung atai atai thabak tawminare mani mamaudo somdana chingkhai sor asangba mahondoklaga family court of manipur lamphel court complex tagi thoglakle amuk magi law firm leiba mafam adomda lai lambida mamana call tawre chingkhaina call du uraga as akhoi jailer ni call du gari gi bluetooth connection tawraga receive tawi hello hi kayam wali nang yorak toba nacha sagol ban yori takpi sipalim segaibi aigi kwam yoro chingkhai mamit ushilaga ima nacha nupa chahi kunma pansuba ingonda kwaliro haisibu aibu noktoiro kaptoiro chanuna nupi do hek yumda purakpagane ima nangonda karimta yetloiko kanade pabatla yumda ima chak toklakpagine yam chaning thakningi ko chingkhai so mamagi pakhondo tawdana di toktre nomidang wairamdo Siza Hospital da inaw-naw transfer lakpa nephrology department Dr. Yek ngambanga ngombo okpagi icham-chamba department suna punna thauram macha ama pangthokle Christy sutalak yenglaga Leishna da call tawre Leishna numidang wairamgi dhok thaba loibada ngaire call laklibadu paiduna hello bebya nang lakpa nang drai kaibu tawge haisa Dr. Anobo okpaibo kimta tawdeda akhoi director singi speech khara pire lori kaino ado aidi ngasidi night duty suta de kamain toba kanan thilak toino noi dear da thilala kadora imasi na di thilani hai thilalo dudi Christina dietetics and nutrition department da leibani aduga Leishna na general medicine department da leibani department pundabana pakna unawadi phangde Yek ngamba magi hanagi senior doctor singa pulap makhoigi department block ta admit tawriba patient sing ado round chatnabagi haina lakpa yawbani general medicine ward lomda night shift ki in charge doctor singi list to ui list to da Leishna khoshnam su yawri tharibadu ubada yek ngamba nokfet tawi ngasidi pungdo nganna la inupado mga khare helaga lakpani leimadi macha nupada munne yengle Purik lembaso
Numidang wairamgi walking thoraknaba tawrambani. Macha nupada, "Hai, khara ngana thinbiyu ko ngasidi." "Hoi pabong." Aduga Leisna da onsilaktuna, "Law." Leisna maku manemda haifet yenglei. Leimagi manakta changa aga. "Agyasiya, namang chatlukhige." Purik lembada muk onsila aga. "Pabong, namaw muk chatlukhige." "Hoi hoi. Gari ga do ingthi na thoko thoiba." "Hoi pabong." Leisna mangol stair dagi kumtharakpada ngairibani. Yaliba bag ka do tap lauke. Leisna de tingag yeng. Amuk manem makugi mamangda ikaire. Mana ikai jaribado. Aduga uba natte yarik nganbade. Prap gari kakre. Leisna so gari da kare. Yarik nganbado magi haunabi seat belt to phage tawre. Adumna tawraklabaduda Leisna mana hana fat haire. Yani ahidum tawragi. Ngarang seat belt tugi haktakta kai dana cheningba pokhibani. Aduna ngasi madugi situation tudagi masa kaningbana Leisna masana seat belt to fajare. Yarik nganba Leisna gi mataudu wadi ngangda ngahak yenglagale. Amuk mamay lay thokraga gari thawba hore. Hana gumna wa ama phawba hainade anido. Nupidu na su wa hawdokte, nupadu na su hawdorakte. Wa hawdoknadana asumna gari do thawrakpana hospital mafam yore. Leisna gari dagi kumdrikan yarik nganbana hana kumkre aduga thongdo hangbira aga amuk gari dagi bag to lawthokpire. "Changu." Tapna hairakpani yarik nganbana. Leisna do haifet yarik nganbada yenglamlaga tapna changba hauke. Mamaido amuk laythoktuna yenglai. "Thoibe." Kaurakliba khonjel duda Leisna mamai laythoraklaga yengthorakpani. Mamangda yek ngamba leptuna mangonda nokfet yenglambadu ubada Leisna ngakna chap lepe. Yarik nganba gari da kage tawrambani. Leisna gi manakta nupa ama leplaga thatlaga leibadu ubada pishum anido samnakiduna munna yengduna leikre anidugi mataududa. Epilog. Sumangda gari thaujilakpa makholduna leima prap chenthore. Machanupana gari dagi hana kumlaklaga amuk nakangi thongdo hanglaga mamaubu thangduna imungda changlakpaduda leimadi swai laukre. "Hai, kaidawrage ni imungse? Kaidawrage ba?" Mamana pakhatna hanglakpaduda yarik nganba mamabu munna yengae aduga machinda tapna solae. "Shh." Leimasu chap lepe. Mamauna tumlibani haibado machanupana ingitta taklabani aduga mathakta kakre. Phamungda Leisnabu ningthina hiphalame aduga phaijuk machadu supi. Mai leiduna chatke hektawbaga Leisnagi makhutuna tap paire. Yarik nganba khudaktuda masada kaigumba ama phawe. Amuk tapna mamaidu leishilaktuна yengae. Leisnadi isi sina tumli. Makhut amana yarik nganbagi makhuttubu chetna paiduna le. Yarik nganba hogatuna chatpasu ngamda phamung machiduda famthare aduga Leisnabu munna yenglai. "Lamen ganoba Leisna. Junior siningai tawge tawi." Pakhat chawe haina sanu. Apikpa wakhal khale haina sanu. Pakhattaba ngamde aide karigumba nangbo kana amana ikutsidagi laktuna pukhidra haina. Karamna pakhatkanu haibano. Nangde aigi itawsi khangdabra. Chummi, khangloi. Karam khangani. Aigi itaw ashina karam khanglugani. Aina asigumba wakhal kaya ama khali haibase. Nangna karam uramgani. Adubu pakhatkanu haibadi yade. Naksinganu kana ama laklabasu. Nang aigi marakta. Yenglunu, onsilunu. Nangi matam ama phau piganu. Amukashu haige piganu. Piba thoklamlabadi. Ay lam yam henba misak oigani. Adumna, aina lam henba misak oirabadi nang aibu warugani. Nangi wakhalda aranba wafam amata leihaningde. Aigi maramda, aigi matangda. Amukashu haire. Lapna leyu, naksinganu. He is secretly jealous when someone talks to her. Yarik nganba Leisnagi manakta libliba nupaduda munna yengduna makhut kutum tasinduna khang. Machindasu taplapna solame. "I desire violently, and I will." Mamay laythoklaga garidu thauduna chatkre nupado. Somdana nupido mangda libliba nupaduda ngakna thasadana yengli. Da yek ngamba natro."
Yek ngamba noklaga asengba I khanglibrane khangi udaba yam kuire ado sida kai thabakye ai sida puri nephrology department da ngasida join tobani laisna hojik ta bhap tarai mafam sida yek ngamba leirambagi maram ngasi doctor anoba la e haibadu suning singlai yek ngamba na makha muk tarai nangsu sida pubro kyam kuirage puba wahang ani punsin tuna hanglakpaduda laisna tentak na haire chahi ama khare hele oh pai ado kai department ta aidi general medicine dane da yek ngamba ani du punna wari sa duna changminar e Christy sumayum hannaba thoklakpani yek ngamba ga punna changminarakpaduda Christy chaplepi wakhal khali yek ngamba ubada masak to hana ukibagum laksen bangamda tapli ani du gi manak tu da changae leisna sumamai lei thorakpada Christy na munna yenglaga changlakpaduda dhayek ngamba asi khangi brayang yek ngamba sunok fet tawduna Christy da yengi Christy do hojikta da ningsinglakduna oh kaino yam thazadana dhayek ngamba susida purabo hoi kaino yam thazadi noi ni theknei sisu yam thazadi kuire kaino higher secondary loikibadagi unakidaba theknakidaba ahum duno e Christina ando dhayek ngamba night shift tabro ngase ngasidi ahanba oibanina ai adum halani hayengdagi adum morning gi so night gi so matam do hairani ado kaigi Christy da ngakna kaigino haibagi mawongda mamina haifet yengle Christy mawongdugi artha khangladuna leisna se ngasi night shift tabani adugi sum hangbani da oh hanki bairo yani aina du moiraso nate da yek ngamba makhotuna Christy gi tunglomda khajik induna ingit amadi piribani adubu magi mamanabi sinade ingit adu law sendre tadre Christy ban leita machindu yangna phat haire hanbagidi my husband adum law balakpani yek ngamba husband haibaduda leisna da ngaklapna yengle leisna matang du da lot pa yararoi haibasu khangi tofam khangda mamit ani du khuzinduna nokle Christy di somda leisna na awkward oribadu ubanate makhata na aduma mari haire oh kawi leisna se luhongabani da yek ngamba pahusum ta khangamaroine yek ngamba di leisna di yengna karam kandano engonde su pawam ta hairakta baduga da yek ngamba ima hoina khara thuna loina senkibani aduna aishu wakhal gam toy hodre yek ngamba ngahak tumin le aduga tapna makha tare hoise ado makha kai hairakni khanna yek ngambada yengduna leinu pido nangi husband di maming kai goba mana hojiki ke hotnariba makha taba paw khumge khanna maya kabada ngairibani adubu Christina hana hekta haike Lamphel police station da hojik na DSP on leibani mingna yarik nganba yek ngambado hoi mai karigumba amata hairakte expression amata utta leisna da khakta yeng aduna macindudagi solei oh nang haula khawba natte Christina tawkiba singdo upai leita mamit ani du law thoaga yengduna lei leisna do matang du da tan chanana nurse amana yek ngamba bu kore phare dudi konong thinasi ko ayamo hoida yek ngamba leisna yek ngamba hek chatkibaga Christy da makhutna phurai yam kanba makna trabasu khanghodana tharakpa khubak tuna Christy sunaraduna ayo as kaino leisna mi ta kini khana khonjelu khar piktharaga ngawrobana aina kaidorage nati kaigino bana chindo mina wa hydrakana phatphat khumaido ado kaidorage aiso haigi yauna haini sakta asiga thainai sakakpado kashu halamje nati kaigino banangna do kyamna da yengamada indi jaise Christy second amani leiraduna tapna solakpani makha taraduna mi khoidarlo da khatna yam horkibani mana thaini yam wado hai khai haidok luraga marai do chiktuna khangi ngahak tu da Christy do leisna nokle itha thazadana hairakpa wado da amuksu tapna ngai kone nang darlo haise chingkhai do kamai dokhrage nanga pawga phaunadro Christy khudang gari do phatyeng sinaduna ai thenkrani halage nupi si haiduna mamai lei thoga chatli leisna su tanaduna ngai khobase wari amtali roba adubo Christy di hanna yengdabi gam chatli leisna su tanaduna dumak chatki
Somda Tethauba, Kol Pairiba Miduga, Wari Akupa Masane. Kamain tore. Success ore tamo. Tethauba wadu tabada, Machinduna Kanama Chingduna noe. Good. Adugane, Manamanin Naibadiati. Ado product produce tawrak pa imong dudi kay pithakraba. Hospital di low dragumbani. Ado tamo na sinbirak pa ni haiba wahay si hairaga adum thupchin kridam. Tethauba nokli, akhaba minokto, yakna, khonjel hauna nokli. Santi do magi nupagi manakta janglai, chanaba supuduna. Tethauba magi nupida, tumin laynaba haiduna, ingit tawri. Santi so, puthorakliba chaga chanabagado, tapna thamduna, magi nupagi manakta, tapna phamthai. Clue oy bayaba machet amphaw lehan ho bayaba natiko. Bab taraba ina haisi yakpa. Oidamo. Tethauba kol thamkre, Santi so hanglai. Kamain tawri haige. Success oir. Handakisina Dr. Kanagi oirino. Dr. William gini. Royal London Hospital gini. Santi tapna makhatai. Riksam chawroidro dude. Asukui chahi si sini changni khangdana tawraklaba sida hojik kaigi amuk akiba phawrakliba none Santi. Santi khara pakhatpa khonjelda makhatai. Aise khangde. Handakti pukning wakhalse irang lang bagum taw. Tethauba magi nupibu themjin bire aduga asumna kemta nungsa thigano ai leir. Dr. William changnatini. Dr. John Thai Singmai Bangkok Hospital gasune partnership handak oigadoribani. Aduna kaisho kiba phawgano aikhoigi mida ngairabani. Santi mapuroibada yeng talaktuda Tethauba amukasu. Najanupadi kai hairiba mabu yumda lakningdre haribo. Khangdreda maduma karam ngangnagadabano. Magi apamba tawgadoba khara leiri adugane yumda lakke sini moiba. Tethauba chadu cup ama chingduna wakhal khali.